mayam punamak ngasi amuk khangminarasi Sajibu thagi rasi 2026 ki oiba ahanba maktada aigi viewers mayam bu aigi YouTube channel asida aina mayam bu taram nokjari aigi viewers mayam na aigi YouTube channel asibu like share subscribe to biduna aibu thauna hapkat bibagi damak mayam bu aina hanna thagatjari handaki 2026 ki oiba kaya sidi khara awa anana yanana chatpa sahi oina tawgadori adudi khangminarasi Sajibu thagi mesa rasigi matangda Sajibu tha asi yamna afaba kanaba chakhotpa ningba thunganba tawruba thabak thauram kaya da daw yamna yaganba yumda lal thum changba tha oina tawraba yai adubu khara cheksinbadi phai maramdi marup mapang amasung sagai nakai singna atomgi mangnanabagi sarau khara sinba yabagi akiba lei champra amada yetum manga namsillaga thingjillaga lang ahing bana tarit lak yetlaga thangde numiti yachangba matamda koktagi khong phawba ahumlak laithoklaga turelgi ising achenbada thadakho ayet pafataba kunama kokani ye laisabi pakhang singi oinadi khara aka akum naiganba ana aye khara toiganba chakhau mari mit mari khara sokpa tha oina tawraba yai Sanga khara toina chadabana yaipaba oigani thabak thauramgi oinadi yamna phai lam koyu haiba laiye mai masing tamba singi oinadi khara phatte ipok numit khudingi hairam ahum leiram ahum maira ahum langthai maton ahum dakina ma yauna laining thau sana ma ipa da ka chawa nongchup maikei asi pangde phatte nongchup maikei asi yeknaiya nongchup maikei da ama matheng da chatpa nongchup maikei da leiba mioi singa ningai sangdana ba phatte nongchup maikei da thabak thauram anauba paikhatpa sel thum thada ba phatte yade yumdagi thabak inkhang gi lam lapna chathokpa matamda hangangba machugi phi ureirom machugi phi napu machugi phi setpa sijinaba yaipaba kanaba oigani sidaba mapu laining thau sana mahibu matam punamakta pukning changna chetna ningjau thongni jau yaipaba oigani amuk Sajibu thagi Brisa rasigi matangdasu khara khangminasi Sajibu tha asi yamna kanaba daw yaba afaba chakhotpa yumda lal thum changba ichagiral ithum lepa ngamba tha oina tawraba yai yumgi ichil inaw singi maridi khara soi cheksillu nokko onba laton amada leipakna saba nganu ama waiku ama chieng khara hairam ahum leiram ahum in macedama dakina ama maira ama yauna tatnaba numita konthong wangmada awang maikei olaga thado ayepa phataba lakadaba kaya du kokaniya laisabi pakhang singi oinadi khara aka akum naiganba yeknaba masing khara yamganba tha oina tawraba yai apam nungsigi oinadi yamna phaiya yumbal lambida khongdabada yamna chanaba tha oigadauri thabak thauramgi oinadi khara miwa misa taganba tha oina tawraba yai leipakna saba ngaram ahum chak chatum ahum hairam ahum leiram ahum kabok afaba khara dakina ama maira ama yauna pukri mapanda thadu mai masing tamba singidi yamna phaiya makha maikei asi pangde phatte makha maikei asi yeknaiya makha maikei asi asiba amasung atek akai gi maikei chu thoi makha maikei da leiba mioi singa ningai sangdana ba phatte yumdagi thabak inkhanggi lam lapna chathokpa matamda asangba machugi phi angauba machugi phi sorarel machugi phi setpa sijinaba yamna kanaba yaipaba oigani sidaba mapu nokokning thau ipabu pukning chetnan ningjau thawni jau yaipaba oigani ya amuk Sajibu thagi mithun rasigi matangdasu khara kari oiba haibadu khara khangminase Sajibu tha asi yamna awa nungai ani yanana chatpa khara aka akum
naiganba mina yamna yangsinganba tha oina tauraba yai yumda lalli changani adubu lal chatnanabagi lambisu asumak marang khara kairaba yai yumgi ahal lamal singgi mari khara soi cheksinba phai nongko onba laton amada ching khujok ahum lakoi lafang changthokpa ama haimanam naiba ama haigru ama haining ama dakina ama haplaga maira ahum yauna laining thau sana mahi ipada kachawa ayetpa phataba lakadaba kaya du kokaniya laisabi pakang singi oinadi khara sum mayai oina phaba tha oina tauraba yai yeknabadi masing yamlaba yai adubu yeknabana maithibadi piba ngamoya apam nungsigi oinadi khara ningai sangdanaganba tha oina tauraba yai thabak thauramgi oinadi yamna phai mahei masing tamliba singi oinadi khara ayet apan naganba tha oina tauraba yai ipok namita hai ahum lai ahum langthai maton ahum dakina ma maira ahum yauna laining thau sana mahi ipada kathok chawa ipagi thaudan lagi ayet pa phataba kokaniya makha maike yachi phatte pangde makha maike yachi yeknaiya makha maike yachi achok apan nanganba maike thoi amam athengda gari macha thauduna makha maike da chatpa phatte yumdagi thabak ingkhanggi lam lapna chathokpa matamda napu machugi phi hangampal machugi phi ureirom machugi phi setpa sijinnaba yamna kanaba oigani adongi sidaba mapu laining thau sana mahi ipabu pukning chetna ningjau thauni jau yai phaba oigani ye adongi daba amuk sajibu thagi karkat rasi gi matang da su apa phata khara khangmin asida maya sajibu tha achi lam khara koiganba ariba marup singa yamna thajadana khanghaudana thengnaba yamna nungaiba kanaba sendal lambi marang kaiba yumda lal thum changanba tha oina tauraba yai yeknabadi masing khara marang kaiga dauri mina piba pot chaba thakpada khara cheksinba phagani nongpok onba lato namada leipakna saba sallama hairam taret leiram taret phawam khara dakina ama haplaga maira ama yauna konthong wangmada awang maikei olaga tatnaba numita thadok chawa ayetpa phataba kokani adongi laisabi pakhang singi oinadi khara sum awa nungai ani yanana chatpa tha oina tauraba yai apam nungsigi lambida khudi khunan khara mayoknaraba yai cheksillu thabak inkhanggi oinadi yamna phai adubu yengsinba misu khara leibana makoina adongi mai thinanabagi karigumba sarau khara silakpa yabagi akiba lei mahei masing tamliba singidi yamna phai adumnadi oiraga lam koiba chatpadi kaya pangde asok apan nangba yabagi akiba lei lam lapna chathokpa phatte ipok numita hai manam naiba ama lai ama haigru ama haining ama langthai maton ahum cheng khara laining thau sana mahi ipada kathka chawa ayetpa phataba kokpi ganiye ipana awang maike yachi phatte pangde awang maike yachi yeknaiya awang maike da leiba mioi singa ningai sangdanaba anauba thabak thauramgi damak sel thum thadaba phatte yumdagi thabak inkhanggi lam lapna chathokpa matamda angauba machugi phi sangmanaba machugi phi soradel machugi phi setpa sijinnaba yamna kanaba oigani adongi sidaba mapu laining thau sana mahi mahirel ipabu pukning chetna ningjau thongni jau yaifaba oigani ayetpa kokani adongi amuk sajibu thagi singhara sigi matangda chu kari kari leiba haibadu khara khangminase sajibu tha asi yamna chakwatpa thabak thauram khudingda kanaba daw yamna yaba ichak iral ithum lepa yumda lal thum changanba achau asang singna yamna chanba tha oina tauraba yai yumgi nupi nupagi oiba maridi khara soi cheksinba phai natrabadi yumda mahi langbagi thawdok wathok thokpa yabagi akiba lei
ꯂꯩꯄꯥꯛꯅ ꯁꯥꯕ ꯀ꯭ꯋꯥꯛ ꯑꯃ ꯃꯀꯨ ꯑꯃ ꯏꯟ ꯃꯆꯦꯠ ꯑꯃ ꯂꯩ ꯃꯆꯨ ꯑꯍꯨꯝ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯍꯨꯝ ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯥꯗꯣꯛꯆꯧꯋꯣ ꯑꯌꯦꯠꯄ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯇꯧꯔꯨꯕ ꯊꯕꯛꯇ ꯗꯥꯎ ꯌꯥꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯏꯆꯥꯛ ꯏꯔꯜ ꯆꯥꯎꯈꯠꯄ ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ ꯑꯣꯏꯕ ꯊꯥ ꯑꯣꯏꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩꯌꯦ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩꯌꯦ ꯍꯣꯠꯅꯕ ꯀꯜꯂꯕꯗꯤ ꯐꯝꯊꯣꯜ ꯀꯥꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯏꯕ ꯌꯥꯕ ꯂꯩ ꯅꯤꯡꯊꯧ ꯀꯥꯕ ꯅꯨꯃꯤꯠꯇ ꯁꯒꯣꯜ ꯍꯤꯗꯥꯛ ꯄꯥꯝꯕꯤ ꯑꯉꯧꯕꯒꯤ ꯃꯔꯥ ꯃꯔꯨꯗꯨ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯈ꯭ꯋꯥꯡꯗ ꯁꯤꯖꯤꯟꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯐꯠꯇꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯐꯠꯇꯦ ꯄꯥꯡꯗꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯤꯕ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯐꯠꯇꯦ ꯃꯈꯥ ꯃꯥꯏꯀꯩꯗ ꯊꯕꯛ ꯊꯧꯔꯝ ꯑꯅꯧꯕ ꯍꯧꯕ ꯄꯥꯏꯈꯠꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯑꯃꯨꯛ ꯁꯖꯤꯕꯨ ꯊꯥꯒꯤ ꯀꯟꯌꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯑꯐ ꯐꯠꯇ ꯀꯌꯥꯗꯨ ꯁꯖꯤꯕꯨ ꯊꯥ ꯑꯁꯤ ꯈꯔ ꯑꯋꯥ ꯑꯅꯥ ꯇꯣꯏꯒꯟꯕ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯒꯟꯕ ꯌꯨꯝꯗ ꯁꯦꯜ ꯂꯥꯛꯄꯒ ꯆꯠꯄꯒ ꯑꯅꯤ ꯑꯁꯤ ꯆꯥꯡꯆꯠ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯔꯤꯁꯨꯈꯔ ꯁꯣꯛꯏ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯈꯔ ꯇꯥꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯌꯦ ꯌꯥꯝꯅ ꯁꯥꯕ ꯉꯥꯅꯨ ꯑꯃ ꯆꯥꯛ ꯆꯗꯨꯝ 8 ꯉꯥꯈꯥ 8 ꯗꯈꯤꯅꯥ ꯑꯃ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯒ ꯃꯩꯔꯥ 3 ꯌꯥꯎꯅ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯗꯣꯛꯆꯧꯋꯣ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯆꯥꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩ ꯈꯔ ꯏꯔꯥꯡ ꯏꯊꯛꯇ ꯇꯥꯎꯕ ꯊꯥ ꯑꯣꯏꯅ ꯇꯧꯏ ꯂꯝ ꯀꯣꯏꯌꯨ ꯍꯥꯏꯕꯁꯨ ꯂꯩꯌꯦ ꯑꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯀꯥꯏꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯂꯩ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔ ꯇꯥꯔꯕ ꯌꯥꯏ ꯏꯁꯥꯅ ꯄꯥꯝꯖꯕ ꯍꯩ ꯑꯃ ꯂꯩ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯃ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯊꯥ ꯑꯣꯏꯅ ꯇꯧꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯤꯕꯒꯤ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯑꯍꯤꯡ ꯌꯥꯏꯔꯦꯛꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯂꯝ ꯂꯥꯞꯅ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯅꯥ ꯃꯆꯨꯒꯤ ꯐꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯁꯤꯗꯕ ꯃꯄꯨ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯁꯖꯤꯕꯨ ꯊꯥꯒꯤ ꯇꯨꯂꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯑꯐ ꯐꯠꯇ ꯀꯌꯥꯗꯨ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯗꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯁꯖꯤꯕꯨ ꯊꯥ ꯑꯁꯤ ꯈꯔ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯈꯨꯔꯧ ꯏꯊꯥꯡ ꯊꯥꯡꯕ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯟꯕ ꯌꯦꯛꯅꯕ ꯃꯁꯤꯡ ꯈꯔ ꯌꯥꯝꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯤ ꯃꯔꯥꯡ ꯀꯥꯏꯕ ꯌꯨꯝꯗ ꯂꯜ ꯆꯪꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ ꯃꯤꯒ ꯌꯥꯔꯤꯕ ꯃꯈꯩ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯅꯕ खरा चेक्सिनबना तुंगी पुंसीगिदमक याइफाबा ओइगनी अदोंगी नोंपो ओनबा लातोन अमदा चेंग खुजोक अहुम हई मनम नाइबा अमा हईगुरु अमा हईनिंग अमा दखिना अमा मैरा तरेट यावना इबुदो पाखंगबदा कथोक चवो अयेत पपातबा लैबा कयादु कोकपीगनी ये इबुदोना लैसाबी पाखंग सिंगी ओइनदी खरा अका अकुम नाइबा अना अयेक कनगनबा मिवा खरा तागनबा था ओइना तौरबा याय चाबा थकपदा खरा चेक्सिनबा फैया नुंसी नुंगोनगी
mayai oina nungsi nungongi oina di mayai oina tawi ningai khara thangnaraba yai thabak thauramgi oina di yamna ayet apan nanglaba yai nga angauba ahingba ama hayruk tanga ama pana tanga ama lei angauba ama dakina ama maira ama yauna pukri natraga turel mapanda thadokpa loiraga nga du isingda thadabiramu ayetpa fataba kokaniya nongchuk maikei asi yekneiya pangde patte nongchuk maikei asi yeknei nongchuk maikei asi asibagi maikei su thoi asok apan khara nanganba maikei su thoi nongchuk maikei da ama mathengda chatpa patte yumdagi thabak inkhanggi lam lapna chathokpa matamda asangba machugi phi angauba machugi phi sorarel machugi phi setpa sijinnaba yamna kanaba oigani adongi sidaba mapu ibudo pakhangbabu pukning chetna ningjau thongnijau yaifaba oigani ye adongi amuk sajibu thagi vrishik rasi gi apapata su khara khangminase sajibu tha asi yamna afaba kanaba chaukhatpa mingchat mingphau oiba mayamna chanba yumda lal changba ichak iral lepchinba tha oina tauraba yai yeknabadi masing yamgani adubu yeknabana lakchabadi ngamoya sagaigi oiba maridi khara soi ahal lamal singgi oiba thamoi chokpa nungaitaba pau khara taba yabagi akiba lei laton amada laifetibi ama hairam taret leiram taret chak chadum ahum dakhina ama haplaga maira ama yauna konthong wangmada thadok chawa ayetpa fataba kokaniya laisabi pakhang singgi oinadi khara asok apan ana ayek nanganba miga khara khatnaganba tha oina tauraba yai chekchinba phai nungsi nungongi oinadi mayai oina phai thabak thauramgi oinadi apha pata ani yanana chatpa tha oina tauraba yai lei machu ahum hairam ahum ngaram ahum cheng khara langthai maton ahum dakina ama maira ahum yauna konthong wangmada awang maikei olaga thadu ipok nimita changa hai uti na chingba chaba phatte yeknei yelhei neya nongpok maikei asi pangde nongpok maikei asi yekneiya nongpok maikei asi asok apan nanganba maikei oina tawi nongpok maikei da ama mathengda gari macha thauduna chathokpa phatte asok apan nangba yabagi akiba lei yumdagi thabak inkhanggi lam lapna chathokpa matamda napu machugi phi hangampal machugi phi angangba machugi phi setpa sijinnaba yamna kanaba oigani adongi sidaba mapu laining thau sana mahim ipabu matam pumnamakta pukning chetna ningjau thongni jau yaifaba oigani adongi amuk sajibu thagi dhanu rasigi apapata kaya sukhara sandokna khangminase sajibu tha asi wakhal yamna nungaiba thabak thauram khudingda daw yaganba mayamna chanba apaba kanaba icha iral lepsinba yumda lal thum changba tha oina tauraba yai yumda mising hengatpa yabasu leiya icha isu imau tanbada yamna chanaba tha oina tauraba yai lam lapna leikhiba ichil linau sagai nategi maridi khara soi ipok numita nongpok onba lato namada maitei ngamu ama cheng maru angangba ama amuba ama hayruk tanga ama pana tanga ama dakina ama maira ama yauna pukri mapanda usin chindok chawa yaifaba oigani ayetpa kokaniya laisabi pakhang singgi oinadi khara sum aka akum naiba tha oina tauraba yai yeknaba masing khara yamgadori cheksillo wa ngangbada khara hai singna ngangbana yaifaba oigani apam nungsigi oinadi yamna phaiya irang ithakta tauba tha oina tauraba yai thabak thauramgi oinadi miwa misa khara taraba yai mahi masing tamliba singi oina su kok khara saba matam oina tawi nongpok ipok numit khudinggi koro ipada hayama layama sing khujayama kachawa ayeba pataba kokaniya nongchuk maikei asi pangde phatte nongchuk maikei asi yekneiya
nongchup maikei asi asiba maikei asok apan nanganba maikei thoi nongchup maikei da leiba mioi singa ningai sandanaba phatte yumdagi thabak inkhanggi lam lapna chathokpa matamda angauba machugi phi asangba machugi phi hangampal machugi phi setpa sijinnaba yamna kanaba oigani adongi sidaba mapu korohanba ipabu pukning chetna ningjau thaunijau yaifaba oigani adongi amuk sajibu thagi makar rasigi matangdasu apapata khangminasi sajibu tha asi yamna apapata ani yanana chatpa asok apan nanganba sendal lambi marang kaiba yumda lalli changba lal chananabagi lambi su khara marang kaiba tha oina tauraba yai miyam tinba mafamda changba miga khatna chainaba phatte apha pun nangba yabagi akiba lei chekchillo thangja guru haibadi sani ge grahagi grahana charambadagi thadorakpa matamni khara cheksinba phagani thangja numit khudingi sana lupa machumna iru sadengba thakpa yamna afaba oigani thangja numita sa nga chaba yade phatte laisabi pakhang singgi oinasu tha asi awa ana ani yanana chatpa tha oina tauraba yai haukiba punsida oikiba asoiba ama miyam mangda tholakpana ikaiba nangba yabagi akiba khara lai cheksillo thabak thauramgi oinadi asum mayai oina pai apam nungsigi lambida miyoi amana yengsilakpa yai angauba khunu ani hayuk tanga ama pana tanga ama laton amada ching khara dakhina ama langthai maton ahum maira ahum yauna ipok numita nongpok ni thok ipada kachawa ayetpa phattaba kokaniya nongpok maikei asi pangde phatte nongpok maikei asi yeknaiya nongpok maikei asi asok apan khara nanganba atek akai thokanba maikei oina tawi isada korigi kudok ama sijinba phai yumdagi thabak inkhanggi lam lamna chathokpa matamda ureirom machugi phi angangba machugi phi napu machugi phi setpa sijinnaba yamna kanaba oigani sidaba mapu nongpok nithau ipabu matam pumnamakta chetna ningjau thaunijau yaifaba oigani adongi amuk sajibu thagi kumbha rasigi matangdasu kari leiba haiba kaya duk khangminnase sajibu tha asi awa nungai ani yanana chatpa tha oina tauraba yai achau asang marup mapang singna chanba yumda lal changba ichak iral lepsinba ngamba tha oina su tauraba yai aronba yeknaba khara marang kairaba yai cheksinba pai khuraki ina lai saraba yai adomgi thajabana adomgi mangnanabagi machak oiraba yai ipok numita yemba laba ama nokok onba laton ama hairam taret lairam taret langthai maton taret trak chadum taret dakhina ama maira taret yauna usin sindok chawa ayetpa lakadaba kaya du kok chaba oigania laisabi pakhang singgi oinadi yamna phaiya wakhal nungaiba pau kaya taraba yai nungsi nuongi oinasu yamna phagani yimba lambida khongdaba yaba chanaba tha oina tawi sendal lambisu marang kaigadori thabak thauramgi oinasu yamna phai chakhatpa piba tha oina tauraba yai lamsu koiraba yai hakchangi oinadi chakhau mari masinga mari haibidi kidney gi mari khara soi chaba thakpada khara cheksinba phai yaho nganba hakchang sajel sanaba phagani sa nga mayai kaba chinjak ka henna sijinnadabana adongi damak yaifaba oigani makha maikei asi pangde phatte makha maikei asi yeknaiya makha maikei asi asiba amasung atek akai khara nanganba maikei oina tawi makha maikei da ama mathingda gari macha thauduna chatpa phatte yumdagi thabak inkhanggi lam lapna chathokpa matamda angauba machugi phi asangba machugi phi hangampal machugi phi setpa sijinnaba yamna kanaba oigani sidaba mapu laining thau sana mahi mahirel ipabu pukning chetna ningjau thaunijau yaifaba oigani adongi amuk sajibu thagi mina rasigi matangdasu khara
ꯈꯪꯃꯤꯟꯅꯁꯤꯗ ꯃꯌꯥꯝ ꯁꯖꯤꯕꯨ ꯊꯥ ꯑꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯌꯨꯝꯗ ꯂꯜ ꯆꯪꯒꯅꯤ ꯏꯆꯥꯛ ꯏꯔꯜ ꯂꯦꯞꯁꯤꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯏ ꯑꯔꯣꯟꯕ ꯌꯦꯛꯅꯕ ꯈꯔꯗꯒꯤ ꯑꯀꯤꯕꯗꯤ ꯈꯔ ꯂꯩꯌꯦ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯊꯥꯖꯕ ꯌꯥꯗꯦ ꯆꯦꯛꯁꯤꯜꯂꯨ ꯃꯤꯅ ꯄꯤꯕ ꯄꯣꯠ ꯆꯩ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯑꯍꯜ ꯂꯃꯟꯒꯤ ꯊꯧꯒꯜ ꯇꯧꯖꯧꯋꯣ ꯑꯗꯨꯒ ꯑꯍꯜ ꯑꯍꯨꯝꯗ ꯑꯀꯠꯁꯦꯜ ꯊꯥꯔꯒ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯧꯋꯣ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯌꯥꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯃꯝ ꯑꯊꯦꯡꯗ ꯑꯆꯤꯛꯄ ꯃꯐꯝꯗ ꯏꯇꯣꯝꯇ ꯆꯠꯄ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯆꯠꯄ ꯌꯥꯗꯦ ꯐꯠꯇꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯑꯐ ꯐꯠꯇ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯊꯥ ꯑꯣꯏꯅ ꯇꯧꯏ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯃꯤꯋꯥ ꯃꯤꯁꯥ ꯈꯔ ꯇꯥꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯂꯥꯏꯐꯗꯤꯕꯤ ꯑꯃ ꯆꯥꯛ ꯆꯗꯨꯝ 3 ꯍꯩꯔꯝ 3 ꯂꯩꯔꯝ 3 ꯀꯕꯣꯛ ꯅꯥꯆꯟ 3 ꯃꯩꯇꯥꯜ ꯑꯁꯤꯕ 3 ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ 3 ꯌꯥꯎꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯗꯣꯛꯆꯧ ꯀꯠꯊꯣꯛꯆꯧꯋꯣ ꯌꯥꯏꯐꯒꯅꯤꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ ꯑꯃꯝ ꯑꯊꯦꯡꯗ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯆꯠꯄ ꯐꯠꯇꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯥ ꯉꯥ ꯆꯥꯕ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤꯗꯃꯛ ꯁꯤꯔꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯆꯦꯠꯅ ꯅꯤꯡꯊꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯎꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯑꯗꯨꯒ ꯚꯤꯎꯋꯔꯁ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯇꯩ ꯑꯇꯩꯗꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ 2026ꯀꯤ ꯆꯍꯤ ꯍꯥꯏꯔꯤꯕꯁꯤ ꯂꯝ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯑꯍꯤꯡ ꯇꯨꯝꯕ ꯍꯤꯞꯄ ꯗꯁꯨ ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡꯅ ꯂꯩꯕꯤꯌꯨ ꯈꯔ ꯑꯔꯨꯕ ꯆꯍꯤ ꯃꯇꯥꯡꯅꯦ ꯍꯌꯨꯝ ꯁꯤꯔꯕ ꯃꯄꯨ